Sardabu BJP ki candidate oina laukthokre shinairakli ba thaudangi khudong chaba lauraga Manipur gi problems singi waroshin puraknaba hotnagani haina koigi state secretary habatare koigi A Sardana phongdokre oza masi koigi hauzik Rajya Sabha gi member oriba Maharaja Laisemba Sana Jauba koigi matam asi loirakpaga loinana anauba mihut ama state asida khangadawriba si matam kuina kanabu mirep oigadawribano haina khanduna lakpani adubu ngarang asi koigi Mikhal asigi damakta habatare Bharatiya Janata Party ki Central Election Committee na Manipur koigi Sarda khalakpani habatare oza BJP ki maikai dagi koigi matik chabani haina koigi khalaga khalakpani haina di phongdorakli oza ado pause ni oza kamaina di yengbe oza koi kanoni masi political process samada aduga Bharat ki democracy adi constitutional wariba magi kana procedure ki paring da tawdaba yadaba kano ngatani ko hoji Rajya Sabha gi matam loire la iba tang tara ga nipan June gi ko sideida kana ngai ki election se tawbugi phirep laura lairi bani ko aduna sigi hoina hojik BJP gi hoina Rajya Sabha gi kana si madam akoi gi Sarda Devi hojik confirm tawre masi akoi gi maikai dagi haiba tare mayam gi maikai dagi adu masi senge pause aduna masi dei dang sai gi kanoni yamna kano haiba tare nupi laktagi thorakpa kana lusingba manena adum akoina lawba tare akoi gi di warga lakpanina amaga lakpanina ko yamna nuai taba phibam da leibanina miyang gi issue Manipur gi apun bagi masak furup mayang gi manana chawkhat minaba hai batang du laita bak aduga kai daba maset makai tai do kan ta daba ko aduga amu mitop miran sa laitaba Manipur amakhak semna bhona bagi thaudang ama ngasi gi miyam miron furup kun laiba mayam asida kontra kita laiba mayam sing asida ko ai koi daita ma laiba se masigi ihun si khangna akoi gi nani Rajya Sabha gi MP thaudang lor kanina khali aduga yamna kanoni smooth oina changjallakpa kanoni BJP gi maikei dagi di ana khali maramdi akoi gi Madam Sarda haiba tare ma BJP hisi majority weraga laiba government amagi MLA humfu laibagi manungda ma BJP masagi original ji kuntra ga ni thoi lairibani ko aduga magi NDA ga saminaba mayama kari haiba tare akoi gi NPP lairi ko aduga NPF lairi aduga JDU gi punjallaga 32 plus 45 ni lairi ko out of 60 da 45 ki kano ji board china yam smoothly adum kano ni trim over tawgni na ina khalle ko aduna soidana Rajya Sabha gi MPC kano Madam Sarda na werani aduna hojikti in the meantime society da lairiba ngasi unrest akoi tangdu laita da santi laita ba mi ha mi punna thalliba kholiba aduga adugi muti nuai ta ba phima ma lairiba sita hana mangjin thar kan da ko punsi je amukta ni na kano rin aduna Manipur da di madu kano ni mamal laita ba ko aduga condol mayam na haini do lairiba lusing ba sing na condolence pi na ba natraga ex gracia pi na boina laiboin tawre ga ise aduna yamna concrete kano ma commitment amaga loina na santi si hanjilak na ba aduga phuru mayam se karone punna sa marana sakhot minaba aduga sai lisang sina kaidana la aba kaifam su thokta ba thugai basu yaroi da Manipur gi apunna masak se masi kaidana tung mirona sinaba ngamalu singma akoi werakani werapo werasanu haina akoi thamge aduga akoi mase palau long na ga patong to su kan de tawuda di aina mang ha khibado people are to be very attentive citizens kon wenga sidi anasi lenga ki maki gi response yamna matam chan chana ngai NIA na bagwan na pal NIA sinaram drena ha paulai ti ga hairak pagumba yamna sumai kai ningai oiwa phibam amada tawbase sigumba se thorok tabo goisino haba afumje thamge ko hoi za mathang dam lak sake khoi gi